Kuki Kulai Paibasingna Micham Taruk Jiribamgi Jakuradore Paduna Pukraga, Ahum Hatok Lambagi Tawongadu Yanindaba Pongdoktuna, Kwaramban Ima Kaitilda, Miamgi Iho Matam Katana Changshinaba, Koko Mina Ngasilau Tukre. Kwaramban Ima Kaitilda, Miamgi Oiba Mipam Ama Pangtok Labamatukta. Wafamasi Koko Migi spokesperson Kraizamato Bana Pongdokibane. Bangna Makatana High Kwaramban Ima Kaitilda, Miam Galoinana. Jangsin gadaba kung jangsing adugi manungda ngasi numidang pung taret tabada khuta maira paiduna lambi lamjawda thokduna kung jangsin ba ana lainga mari leinaba sing yaudana kudaktage Government of India ga mari leinaba loisang sing tingjinba amadi lakliba pung kunmari asigi manungda kuki narco terrorist sing marupangna takthokpaga loinana MLA Yankai Ima Kaitilda laktuna makoigi oiba pirep lauthokpa haiba yauri. Mari sunle lenedana tampaki mafam da Armed Forces Special Powers ek namjil laga thamjilai ba sigi mayokta miyamna kholaw lawra kanda athubada afswa si Manipur dagi handona nabagi ware Manipur lengakna lawna nabagi kholaw si mairagi rally duda lawbiu aduga Manipur miyam mapungaina maikai leiba apun belukki miyam khudingmakna Ima Kaithian dai khoina ngasi dagi hawjari ba si matam kaktana satha jagadaba kungjangni masida akhoi ahing yarektuna ayu nungdin nungsa khangdana khoi mafam asida akhoina taliba pandam singa si phangdi bawa akhoi khongjang changjil lakanda matam gi khongjang sing lawthokani hairiba khongjang sing asi lauthokna no hanabada miyam punna saruk yaminaduna maikai di laibiri chinaw ibaindun khudimangna Ima Kaithian da lakpiduna miyamna pangthokadori badu no matam kaktaba khongjang asida saruk yaminasi haidara ko komiki maikai dagi appeal tawjari.